Manipur Top Trending News na tungan-tungan reliable source sindagi lakot jaraga matam-matam gi oiba maru oiba i-pausing patukuna khanghanjari. Hanbada President Donald Trump US Farm Singna China da unit Sengal Pamasung India gis Sinmi Sing Nek Yaroi Washington July 24 US President Donald Trump na American Technology Company Singna China da unit Sing Sengal Pamasung Potok Sing Putok Nabi Damak India dagi Sinmi Sing Nek Yaroi haina akanba waham thamkre America gi Technology Company Singna Makogi unit Sing Miramda Thamdanaba akanba waham thamagalunena Maki Luching Makada, Asigumba Hongsing, Mahatana Sataba, Yaroi Hainasu, Section World Thamkre, Washington DC da, Pantupa, AI, Samita, Wangangaduna, Donald Trump Nahai, America gi Farm Singna, Miramda, Makogi Unit Sing, Hangupa Amasung, Putokutopada, India gi Simising Sinabana, America Masasingbu, Mirai Bagi, Taong Ama, Satargi Haidi, Matam Sanadagi, America gi Technology, Industry Singa, Radical globalism chathaduna lakpaga loinana masing yamlaba America gi miyoi million yabu mapungni pehan dabata natana makoibu mirai bire haina president na pongdoki miranda America gi company singna makogi unit sing hangdukpa amasung America da laiba company singda India masa sing mathau tohonba asina America gi ningtamba singda khudong chaba lauri hainasu US gi achauba technology company singda maral siki President Trump na artificial intelligence da lepak sida mangil thana ba wakhum thamki ba loinana America da first haiba wakhul adu ngak na na ba haiki makha tarkada Thailand amasung Cambodia gi marta ngamkhai gi general pada chauna khuthongna kre mioi tara ni thosi kre Bangkok July 19 Thailand amasung Cambodia gi marta ngamkhai gi general pada chauna khuthongna pada gi yam rabada mioi tara ni thosi kre haina Thailand authority na pungdokre hauki ba chahi kya gi mamang dagi Southeast Asia da lariba yumlo lariba laipak ani gi marta ngamkhagi China bagi nakal ani gi marta ukatna bagi chang wakatna larikibani Thailand army na phungdokpa warol amada laipak adugi province ahumda Cambodia na landarakpada asok open yaukiba amadi asi ana yaukiba sing adu misam ngaktani hairi Cambodia gi maikai hauji phawba asi ana amad asok open kya yaukrabagi haibagi chapchaba paudam leitri Thailand amasung Cambodia lanmi gi marta ngarang nakal ani gi marta nomai kapna badagi chauna ukatna bagi thodok adu thokibani laipak ani na amana amabu nomai kapa hauki haina maral thanginar pagalona ukatna ba adu thuna pangthok tawtok paga loina Cambodia na Thailand gi mathakta rocket sing sinaduna landaraki haina Thailand na maral sirpi Cambodia na su makogi military gi lekom singda atamna na Bangkok ki lami singa air strike tataduna landaraki haina pongdorki Cambodia amasung Thailand asi ngamkhai lonaba lepak ama oibaga loinana ehen balan mising ngamkhai gi sarusingda thamduna khut thabagi thabak chathai haina amana amabu maran sinarbe lepak ani gi lan mising gi marakta khothonor kadagi ngamkhai gi sarukta lepak ani gi mioi sing mahum adu thadok naba koktak pikhi Thailand dagi oinadi makhoi gi mioi lising nifu rom saphagada mahumda hedokhrei hairi Thailand authority na phungdor kiba warol amada Cambodia na rocket kapsinduna landarakpa aduda military personnel ama yauna mioi taraga mathoi sikibani hairi sikhrebe mioi sing adu Sorin Ubon Rasathani amasung Sisaket province da laiba mioi ngaktani hairi Cambodia gi lanmi singna drone sin aduna ngamkhoi da laiba Thailand lanmi singi mathakta landaba hauki haina Thailand maral siki amasung Cambodia gi maikai dagi su laipa ani gi ngamkhai maya da laiba Kamar Hindu temple da yanakiba sing tukaiduna Thailand da military singna Changsilakpadagi Kutukna bagi Taudo adu Tokibani Hairi Cambodia bu France na Hadok Lamlaba Matung Sahi Kyari Mangagi Lepa Anigi Ngamkaida Ukatna bagi Amasung Yanada bagi Tawong Sing Toktur Lakibani Cambodia na Ukatna riba Mahum adu dalaiba Tarag Matoi Suba Sahi Cha Matamgi Laisang Amabu UNESCO gi World Heritage Site Register Tawnaba Honor Padagi Kumja 2008 da Lepa Anigi Marta Misi Nagi Taudo Sing Toktuna Lakibani Hairagi Doran Cup ki Chama Kuntra ga Mari Surupa Edition kumalampak na kaurang ngairi maling gi oina ahum suba khwaidagi liba football tournament ama oriba aduga Asia gi na khwaidagi liraba football tournament Doran ki chamaga kunthra ga mari rak suba edition Imphal gi kumalampak men stadium na kaurang ngairi lady Indian Army amasung Manipur government ani na sinduna pangtu kadoriba Imphal Lake asida lamdam asi gi amadi atopa state singdagi lakpa mioi kya gi pungning chingsinaba organization singna ehen ba minyeng thamli handaki oina Team Marina Kumalampak Man Stadium da lamba tawnagani Team Sing adudi Trau FC, Neroka FC, Indian Navy Football Team amasung Royal Kashmir FC ni
Imphal Liki Oina Mathang Thagi, Amadagi, Indian Navy Football Team Amasung, Royal Kashmir, SC Ani Marta Ahanba Match Sanagani, Madugi Matung August Marida, Trau FC Amasung, Royal Kashmir FC, October Tareta, Neroka FC Amasung Indian Navy Football Team, Aduga, October Taradana, Neroka FC Amasung, Royal Kashmir, Lamba Togani Hairi. Sahi Sigi Oina, Quaidigi, Aisinglaba, Sanaway Ohum Hairabadi, Golden Boot, Golden Glove Amadi, Golden Ballgi, Title Low Bongamba, Sanaway Singda, Owning Togatpa, Oina, Anoba, SUB, Amumam Pirgani. Maka Tarpada, President Rulbu, Political Gi Kulai Oina, Sinare, K. Megachandra, July Kungamanga, February Mapan, 2025 Kimunum Tilda, Resign Togini, Paugi, Mamanga Manipur Su, BJP na Luching Balangak, Lermana, Matam Aduda, Party Asigi, Double Engine Gilangak, Haim Baduna, Manipur Ngapangam Dabdagi, President Rule Tamjilak Matungdagi, Langak Makal Asibu, Political Gi Kulai Oina, Sinar Pasi, Yaning di Haina, Congress President K. Megachandra Pungokre. Wapam Asingasi, Lamboy Kunga Kongalaiba, United Friends Library and Club ta MPCC, Dr. Shell Nasinduna, Pangtokiba no Mugi Oba, Liam the Lying Bagi Camta, Sarup Yaradura Mahanga, Pongokibani. Mahana Makata Nahai, President Rulbu, Amukasu, Tataruk Sango Navatarang, Tolibasi, Miam di Apamanate, Lenga Asi, Sango Halabadi, Democracy da, Hamuk Tashin Bugum Pokani, Constitution Apiriba, Federalism gi, Wuhan Tok Late, Takani. Pia Sango Halapana, Miam gi Aning Bapa Masing, Namsin Ba Masung, Micham Miam Ngak Sianaba, Lady BJP gi, Union Lengak Fail Oye Takani, Manipuda Lemba Party Asina, Luching Lamba, Lengak Adusu, Fail Oye Pia Tambakibani, Pia Lenga Asi, Matam Karagini, Adubu, Matam Adugi Manda, Ink Tapa Hanjalak Naba, Konagadabani, Adum Oina Makarigumba, Pia Sango Halak Labadi, Lengak Makalasibu, World Kelgi Kulai Oina Sinar Pani, Lawani Haiki. Zahi Ani Helaklaba Irangasi, Losinduna, Ink Tapa Hanjal Hanabagi Damak, Supreme Court ki Judge Singh, Laklamle, Tungan ba political party singasu suggestion kaya pikre. Adubu, BJP na Luching Liba, Union Lengak na, Tawai na Tate, Nasi Pauda, Center Amatung State Talaiba, BJP ki leader Singha, Ink Tapa Hanjal Halang Damak, Constitution ki Machinery Singh Sinaduna, Onaba Udi Haiki. Manipur ki Irani Matanga, all political party ki Mipom Pangtokre, Peace Committee ki meeting Haktumak, Tawi Basinadi, BJP na Ink Tapa Hanjalakpa Pamagi, Mota, Micham Yambu, Kang Matatango Tamba, Pami Haiba, Takpani. Nasi Pauda, Prime Minister Manipur Lakuna, Ink Tapa Hanjal Hanabagi Damak, Purup Singa Paminaduna, Wari Sanadri, Mahana, Manipur Miam Gipung, Patara Bakarimata, Horadi Haiki, Amaronda, Nasigi Pre-Medical Camp Asigi, Matanga Congress ki Dr. Selgi Chairman, Dr. L. Dijamanina Hai, Ising Isaw Mayok Naba, Kaktanatana, Uripoki Miambu, Lainatina Dagi, Nato Pangamaba, Angang Ahalsing Kaktana, Lem Lying Big Camp Pangtopani, Camp Asi Party President ki Ayabalorga, Dr. Unhena Sarup Yatuna, Pangtopani. Lying Bakaktanatana, Matok Taba Hidak Laktaksu, Lemna, Panghangani, Hairaduna, Camp Asi Pangtopagi Damak, MPCC gi, Uripok Block Congress Committee Amasung, MPCC gi Dr. Selbusu, Mahana Thakatpa, Pongdoki. Amaromdana, Census Act 1948 ki Section Ohungi Matung Ina, Manipur gi Census Matam Kara, Itok Pachungani. July 25, Union Lengak na Census 2027 gi Makada, Laipa Asigi Census ki Tabak Batang Sahi 2026 tagi, Harugani Haina Lautoki Badanatana, Matok Taba Tabak Thoram Sing, Local Pada, Manipur gi Oina Tungan Balup Sing, Lengak Sin Batuna, Census Pangtok Kadaba Oirabasu, State Asida Ladiba Mitop Sing, Masak Handukna, Handuk Labu Matung Pangtok Pana, Census ki Watok Legani Haina, Wapam Pongdong Narkibagal Mari Lenana, Ngasi, Census ki Matanga Semkiba, Campaign for Just and Fair Development ga Lunana, Orabi Development Committee, PDC ga Kusamaduna, Miami Kanana Mifum Pangtokre, Campaign Asigi, Secretary Publicity, Tangjam Maharabina, Torpachiro Amada, Nasigi Mipam, Campaign Asigi, Expert Timna, Census Amadi, Masiga Mari Lenaba, Wapum Kya Pongdong Naki, Mifum Asida, Campaign Asigi, Longjam Ratan, Sunil Kumar Amadi, K. Maha Rabina Singba Musingna, Census ki Matanga Miamna, Kangdaba, Wapum Sing Pongdoki, Mifum Asiga Mari Lenana, Campaign Asigi Convener, Jitendra Ningombam Pongdoki Bada, Manipurda Tangdu Laitadaba, Aduga, Administration Dana, Chingda Mapum Fana, Janahanba, Namdaba Amasung, Mapum Amadagi, Mahum Amada Purukuri Maki Musingna, Satok Sasin Yadaba, Amasung, Loen Order Pibum, Atabaga, Lunana, Irang Laibana, Census Pangtokani, Haidibasi, Manipur already Jumloy, Tangdu Laitadaba, Pibum Asi, Mitop Sing, Chansil Halpadagini, Haibagi, Maram, Lady Banina, Census Pangtok Ringida, Mitop Kandokana, Asing ba Census ki Wantok Poigani. Maramasina, Census Act 1948 ki Section Ahungi Matung Ina Manipur Oina Matam Kara. Edukna Chungani Harki.
Enclosure-sing mathakta President Rule Lengaki Eviction. Thangal Kaithel amasung MG Avenue da masa-masana sidoknari July 30 muhutna sinduna Dharmasalada mifam pangthokadori. Imphal East Jiribam amasung Bisnupur yauna District Kharagi Deputy Commissioner singna miyamna chathok chasin taunariba lambi amasung footpath lamkop sinduna dukan hotel sajilakpa yum hejina sajinba amadi lambi da lungmegoi pasinba yauna footpath nakna laiba dukan singna yona pochai sing thamjilakpa singi mayokta eviction gi drive chathanarpagum Imphal West kisu district asigi deputy commissioner na tha asigi mari da thokiba notice ki matung ina district asigi tongan ba mafum singda leiba enclosure sing ni haiba singbu eviction chatharakpa loinana tha asigi kungani thoidagi thangal kaithel amadi MG Avenue yoksil lakibadagi mafum anisida leiba enclose tawuni haiba dukan amadi yumbu singna masa sidok chabagi thabak ngasi nungida waram phawba chathanaki tha asigi kungani thoida DC gi miyeng makhada SDO amadi SDC singna police traffic police amadi MSPCL gi official singa loinana JCP sinaduna lamkop sinduna sajinba dukan amadi yumsing takthokpa horkibani enclose tawsilamba sing takthokpada changba senphambu fine oina pinanaba MG Avenue amadi thangal kaithel gi dukan yumbu chamaga maudra romda akanba wahum phongdokna khankibani makoina sinaba sajilamba sing takthokpada yum amasung dukan amaga gi marakta manadabana fine gi senpham su lupa lising ani dagi hawrgana lising tara phawba numit tarani gi manungda pinanaba eviction tathakiba singi maikei dagi mari lenaba bank account number phawba pikibani aduga ha asigi marida eviction chatharagani haibagi order thokibada mari lenaba dukan amasung yumbu singna haukiba tha asigi tarmathoi phawgi manungda sidok chanaba khan khrabasu sidok tabadagi tha asigi kungani thoidagi chatharkiba drive na fine gi senphap sing asi pinanaba ai bachero sing piduna khan kibaga loinana makha tana numit taraga mangani gi matam amukachu piduna enclose tawduna sajinba yum amasung dukan gi saruk sing lathok chanam matam pirkibani DC gi maikei dagi pirkliba matam asigi manung channa lam henjina sajiluba dukan amasung yumbu singna ngasisu ayuktagi hawraduna sinmising thawoina nektuna makoigi henjina sajili basing raktatuna lathoknaki amoromda DC gi maikei dagi chatharkiba eviction asigi mayokta sengkiba association of the victim of the lot owners of Thangal Bazar and Pauna Bazar na yaningda phongdoktuna kaithel ani asigi paringda leiba dukan singi shut down tawbagi khongjang changsingani lauthokibani association asina lauthokibagi matung ina ngarangdi hawraduna shut down gi khongjang changsinaba haikhrabasu association asigi convener ga pausi asiga sanakiba waridadi dukan singi shut down gi khongjang asi handoktuna hayengdagi mahusagumna kaithel ani asigi dukan sing thong hanglagani haina phongdoraki amaramda India gi ahanba hydrogen power na chalaiba train ICF Chenaida mai pakna changing tawkhre July kunga manga India gi ahanba hydrogen power na chalaiba train coach asi ngasi Chenaida leiba integrated coach factory ICF ta mai pakna changing tawkhre haina Union Railway Minister Aswani Vaisnona follow thokre minister na phongdokibada coach power lising mo chani gi mapangal leiba hydrogen power na chalaiba train asina India bu hydrogen power train technology gi lamda malengi mangjil thaba leipak ama ohenba ngamlagani haiki kumja 2023 da Union Minister Aswini Vaisnona Rajya Sabha Indian Railways na hydrogen for heritage haiba thimgi makhada train amumda lupa crore marfu changna amadi ground infrastructure da lupa crore humdra thadaduna sengbalaga tongan ba heritage amadi chingi route da hydrogen power na chalaiba train kuntraga manga operate tahunaba pandam thamli haina phongdokibani Indian Railway nasu hojik leiriba diesel electric multiple unit amada hydrogen fuel cell panchinaba pilot project haukibaga loinana lupa crore chamaga taramathoi dasmik marfuga humdoirom changna ground infrastructure sengpatnaba thawang lokhatkre hariba thawang asi Northern Railway gi Jinda Senipat section da pakhatpa thawang lokhutpa hokre train singda hydrogen fuel sinaba singa tunglam chatta green environment technology da mai onsinbada chawna mateng oigadawi masina center lengangna thamkiba zero carbon emission gi pandam phangnaba honabada clean energy source ta onsilaklibasida hydrogen power na chalaiba train sing asi chakhotpa India amagi maru oiba transportation technology oiragani hairi nongju mifam mangani chanba numitasu charang na bathokna house animal adjourn tawki opposition gi MP sing na play card sing dustbin da thadakre ha asigi kungani panda lok sabha da operation sindur gi matangda khanargani July kunga manga ha asigi kunmathoi dagi hogduna chatharliba parliament ki nongju mifam masigi mangani chanba numitasu house animakta charang na bathokna business amata chathaba ngamdana house animal adjourn tawkre Rajya Sabha da nauna MP oina khalaba Tamil Nadu gi mioi marina house ki member oina wasak lauki
मियोय मरी अदुगी मनदा सकनारबा एक्टर पॉलिटिशियन कमल हासन याउकी नुमित खुदिंगी चरांगना बथोक्तुना बिजनेस चथबक ngamdribasigi matangda Lok Sabha gi speaker Om Birlana member mari dagi hena representation leiba party singi Lok Sabha gi floor leader singi oiba mifum ama kauki mifum manungda speaker Om Birlana tha asigi kungani panda Lok Sabha da operation sindogi matangda khanana nenabada yanaba prokle haina hongdorki ngasi nungtil pung anida Lok Sabha amukhana reconvene tawraba matung chair da phamkiba Jagdambika Palanna kholaw kya gi charakta house ki proceedings chathanaba honaki member kya na house ta tungan ba document sing pukhalak pasu uki adubu proceeding chathaba ngamdabdagi house ta protest tawdoriba asingasidagi tongjagadoriba si kanano masida tongjagadoriba si leipak miyam dadi nate leipak miyam gi sel mahalagum si haiki Rajya Sabha da anubu member singi wasak lobagi thoram pangtok labu matung Bihar gi special intensive revision gi matangda khanasi yade haiduna opposition na ongcheng chengsilapodagi house asi numit ingba phawba adjourn tawki Rajya Sabha amukhana reconvene tawraba matung Union Minister Shivraj Chauhana question hour gi matamda wa ngangnaba honaki adubu opposition gi MP singna leptana ongcheng chengsilapodagi Rajya Sabha su numit asigi oina adjourn tawki nakal amamda Lok Sabha da opposition gi luchingba oiriba Rahul Gandhi na luchingba MP singna Bihar da pangtholiba SIR sigi mayokta Parliament House ki complex ta ngasi su ongcheng chengsinki SIR asi democracy da attack tawba thong amani haina Thaba banner pairaduna Malik Arjun Kharge Priyanka Gandhi Gaurav Gogoi amadi Rahul Gandhi na luchingba opposition gi MP sing aduna SIR asi voter singi right mat naba corner kwa thongi haina kholaw lawkiba loinana SIR haina iba placard kya dustbin da thadaduna protest toki Lesrakata Manipur Top Trending News po kung sibito na share amadi subscribe to bilang bagi damakta hanya rito thagapag pundok sari amadi yung ko na miyang bese bato bang ngamba o jagi hajari